Akashvani Imphal, RK Gorani na pau pazari, ahanbada maroiba pau. Raisi ki Hakchel Vibhag na hairi, Manipur da haujuk phaubagi oina monkeypox case amata thengnaba leitri. Raisi asa sei asige January amadi September ama phauboda dengue na naba mioi chaniga kontramari thengnaki. Kendra tourism amasung culture gi mantri Gajendra Shekhar una sabhapati oiduna Shillongda tourism mantri singo ibe mifam ama pangthokre amasung Rashtrapati Draupadi Murmuna hauruk liba mahairoi singda afaba thabak amadi gyan lausing tansinduna lebak asigidamak tungi afaba yumbi amamam oinanaba phongdokli. Raisi ki Hakchel Vibhag na hairi, Manipur da haujuk phaubi oina monkeypox case amata thengnaba leitri. Raisi ki Health Services ki Director Osana Bina Thokpa Cherol amada hai, Jiribamda monkeypox case ahum leiri haina miyamna singnariba adui matangda palladuna angang sing adui layonga mari lainaba sample sing test tawbada loinamak negative oire. Maram aduna laina aski matangda miyamna mepaibidana ba Health Services na appeal tawri. Imphal Zilla Androdigi Mu Emma Ravis Laina Namar Modrangarang Lakidre, Mark Imphal gi Rims Hospital Layandra Lakibani. Lakidre Mu Esi Mang Loisa Buhina Sikibani Hairi, Piva Messi Yangaga National Ravis Control Program Makada, Ravis Laina Gimatang the Miam Puna Kangmin Big Taroma Pangtokre, Hui Amasung Haudong the Hayang the Horror Parks and Hida Kaptok Lagani, Hirambasi Matang the State, Epidemiologist Dr. S. Gopal Singh Nahai, Lakidre Mu Aduda Ravis Kisap Saba Layong Sing Tengnaki. Mark na hai. When a Pangba reporter in Manipuri, rabies sign symptom neighbor. Aduga Tawudabu, Magi, history Sida, rabies Karai the Gino, Adagi, Pogami Matuina, Akoiba area, Dry the labor, we Karikrazi, Bajinguna, Betinarina, more necessary action look to neighbor. Vaccination to Kangama Kangiloin to never do it. Raisa sahi esge January amadi September ama phawboda dengue na naba mioi chani kontramari thengnaki. State Malaria Officer Dr. Salam Priyo Kumar hai Imphal West Jilla da khwaidigi yamna dengue case samanga 13 thengnaki aduga Imphal Eastana humfutaruk Thaubalda kunithoi Bisnupur da 13 Kaksing da 3 Ukhrul amasung Chandel da ahum Kangpokpi da ani Senapati amasung Tamenglong da amamam thengnaki. Miyam na kang na sandok palena di ngak thok na ba isa na sesal thong lokhat piyo sarkar na su laina ach sandok pa thing na ba tongan ba thorang kya pakhatli adu mai namak tengnok pal Churachandpur Fairjol Jiriba Noni amasung Kamjong dadi haujuk phawbada dengue case amata thengnadri hairi Tarichuba Manipur Rifles ke Singda treatment plant ta leiba post ngang ni bitang pung 12 tarakpada drone sijineduna landarakpada amang takya thokli hairi Landarak pa da post adu leba tongan pham sing da akai atoi khra thoki adu mai namak security mi sing di sohudre hairi Kuki militant sing na drone sijina dun landarak phawda central force na karigi namak yengduna tumina leibon hainu miyamna yaning da phongdong na rakli Misam miyam da mi paiba yaudana nena tan leiba yana ba sarkan akan ba thabak lokot biduna ngak senbiu amadi asiguba tamthiba thawang asida jana ba sing matik sa ba cherak pina ba thagot labak lokot pina ba apil tarukli Raisers ki mafam kaya da asiguma landarap ki thawong asibu yaning de phongdok tuna tongan wakat mi pham sing pham duna mari leina ba sing akan ba tabak lokot tuna tokoti haiduna pen de phongdok na rakli ken gi tourism amsong culture gi mantri Gajendra Shekhar ona sabhapati oidra ngarak Meghalaya gi Shillongda tourism mantri singi oiba mi pham ama pangthokre tharomadu da awang nupok lamdam amsong union territory gi mantri singna saru yakhi Sira Gajendra Shekhar na hai leibak asida mapungone yengda tourism asi tamna chakhot lagli raisa amsu union territory singda asiguma makhali mi phamasi tangkak naina pangthokani mantrina tourism sakhol hanaba tongan proposal sing pikhat langna basu raija sing amasung union territory singda khanghanki Sri Shekhar na ngasi southwest khase hil jilla da chatuna jilla thak officer singa su unaduna raija adu oiriba phibamgi matangda kupna khanagani Tabiriba Pawasi Akashvani Imphal dagini Rashtrapati Draupadi Murmu ngasi Pune da Symbiosis International Dim University konmato suba convocation da saru yari mahakna hauruk liba mahairoi singda afaba thabak amde gyan lausing ta sinduna leibak asigi damak tungi
afaba yumbi amamam oinanaba phongdokli mahakna mahiroisingda yaiphamangolsu pikhi ngasi nungthil Rashtrapatina Mumbai gi Maharashtra Legislative Council gi sahi chama surpa tharomda saru yagani thorom aduda Rashtrapati Draupadi Murmuna Upper House ki matangda lairik amasu phongani Rashtrapatina West Member of House amadi Best Peace ki mana khusinagani Maharashtra Rajyapal C.P. Radhakrishnan amadi Mukhyamantri Eknath Shinde na sing basing thorom aduda saru yagani Pradhanmantri Narendra Modi Brunei amasung Singapore gi numit humni khongchatanga si Brunei de thungani maki khongchat asina leibak sing asiga Bharat ka lainari bamari hena jasin handuna amaga tengmang pinabagi thabak hengal hargani haibi thajabasu phongdokli maki khongchat asi mangoi nena wangang bada Sri Narendra Modi na hai India ki Act East policy amasung Indo-Pacific vision da leibak ani na maru oiba thodang lauri Brunei Darussalam khongchat asi Sri Modi gi leibak asi chatpa hanba khongchat ni Bharat amasu Brunei gi kutniti oiba mari lainaba sahi nipu surakpi khongchat asida leibak adugi Sultan Haji Hasnal Bolkiah amasung Royal Family mioisingas unagani Pradhan Mantri na heng Singapore da thungani khongchat aduda leibak adugi Rashtrapati Tharman Shanmugarnam Pradhan Mantri Lawrence Wong amasung makokthongba mantri singa unagani loinana lamdam adugi makokthongba lalon itik tawba mioisingas unaduna Pradhan Mantri na wari sanagani Lawu Singu amasung Lomgi Yaifa Thorang Mantri Shivraj Singh Chauhan ngasi New Delhi da Agri Sure Fund amasung Krishi Nivesh Portal hawdokani Mantri na Agriculture Infrastructure Fund NIF Excellent Award su khusinagani Thormasta Rajya Mantri amadi tongan State Bank of India Mute Singh su saru yagani Central Bureau of Investigation CBI na RG Kar Medical College and Hospital gi hanagi Principal Dr. Sandeep Ghosh ngarang phadun masin hamgi thabak chathakre Hospital ki thabak thorom singda Dr. Ghosh na sel thumlana sijinaba yauna handak Dr. Nupi amabu izat manglag hatpi thokta chenabra habi matangda mahaki mathakta CBI na wahang pahuncha thakibani hairi Indian Air Force ki Aero Engine chani ni fulaina naba prastab toriba du Cabinet Committee on Security na ayaba pikre Aero Engine sing adupun lupa koti lesing kuntaruk sang na laigadavani hairi amaromda Indian Air Force ke MiG-29 fighter jet ama Rajasthan gi Barmar dangra numidang kai kre plane adu piring da technical khudong chada mana mar mono paw phongna rakta bedagi kai khibani hairi adu moinamak pilot adudi chongthok hobodagi hing hore hairi Paris Paralympic Games da Nitya Srena women singles badminton senjeng takman ama loduna Bharat na sanagi ahum lupa gi manga amasung senjeng takman tare phangna puna takman tara manga phangduna haujik tara manga suba mafamda leiri mangna senjeng takman phanglakpata Rashtrapati Draupadi Murmu na thagatpa phangdorakli Games asida takman phanglaba sanore khudingmakta Rashtrapati Murmu yauna Uparashtrapati Jagdeep Dhankar amsung Pradhan Mantri Narendra Modi na thagatpa phangdorakli ngasi Games asi tarung ni chanba nimita shooting amadi nupa gi high jump gi match sing sanagani sanaroi sing asina match asi takman sing darukani haibi asa thamli medal telida China na sanagi nipu mari lupa gi kunthra amasung senjeng tara mari punna takman marpu taret phangduna makokta leiri Great Britain na sanagi kunmapan lupa gi tara manga senjeng tara punna takman yangkai phangduna ani subada leiri aduga America na sanagi tara humdoi lupa gi tara mapan senjeng tara punna takman ni punitoi phangduna ahum suba mafamda leiri haujik aroibada maruyo paw amuk hanna Raijya gi Hakchel Bibhag na hairi Manipur da haujik phawbagi oina monkeypox ki case amada thengnaba leitri Raijya asda chahi asi January amadagi September ama phawbada dengi na naba mioi chani gi kuntramari thengnakhi Ken gi tourism amasung culture gi mantri Gajendra Shekhawana sabapati oidana Silongda tourism mantri sing oiba mifam ama pangthokre amasung Rashtrapati Draupadi Murmu na haurak leba mahiroy singda afaba thabak amadi gyan loksing ta sinduna lebak asigidamak tungi afaba yumbi amamam oinanaba phongdokli pauloi jare